ख्वाई पुनमक अहान ममक्तदा MM na taram na ukjari ngasi amuk mayamgi mafamda puduna lakjariba film asigi maming ta Guli. Film asi 22 May 2024 da release tawkhiba romance comedy category gi Manipur gi movie amane. Film asida maru iba saktam langni ba singdi ta Guli gi saktam da Laiwan Maitei, Thaba gi saktam da Heli Misna, Jogi gi saktam da Taton. Mayamda karigumba amatang haijaramge lok thongba amadi isang ngamdaba maramna wari lirakpa matamda khonjel yarakdaba soikhiba lankhiba chit thaubi arakpa pumnamak mayam pumnamak na ngakpi hoiba wafam thamjari khonjel yarakpaga mathangi video da amuk phajana tawjaraklage phare mayam adudi ay hojik film asigi wari liba haujarage. Film asigi ahanba sinda nupa amakak ulai nupa asina mahaki manadi hebli bachurup adu lawthoi makutna ama amadana radio amasu konduna leiri maikhet ama puthoraktuna churup adu chammi aduga churup adu chingduna maikhu wangmang kamthoi churup adu thakpa loiraba matung makhada amuk langthrai aduga makhongna sur nai khairame masidagi nupa se khangrei leithorai aikhoida nupa asigi masak uhallai nupa asigi maming ta Guli kawi mahaki manakta leiriba nupa asina mahaki khongloi oigadawibani mahaki khongloi asigi mamingna Joge kawi ta Guli na Joge na masa adu chapting na leptuna sar haina khumlai Guli na chasilao haidana chatpa hawi maduda Joge ta Guli na chatliba adom da chatabida nakal amarom da chumtring chumna chatkirame tawriba mawang asi ubata yengliba ikhoida nokning ba haibud ohelli Guli na laithoktu na yenglakpa matamda nakal amarom da chattuna leiramba adu ubata hai somda laune madu tabada Joge su khanglei leithorai aduga ta Guli na chatliba adom da lae mathangi sinda ta Guli amadi Joge leptuna leirame ta Guli na radio adu da koilei leiduna channel sipu iphang phangdine Joge na sar haina khummi makhoi ani asumna leiringai Joge na nakal amarom da yengthorai aduga hairei sar lae madu tabada ta Guli su leithorai aduga hairei natai masi phajaina Joge na manaw nupi sisu yaine sar ta Guli na nakshilakpaga tawko Joge na hoi sar masidagi makoina ngairiba nupi ani aduna lakpa adu ikhoidu uhallai makoina lakpa aduda background da isei phajaba amasu khongle asumna makoi ani na sum lakpana ta Guli amadi Joge na leiriba mafam adu yausilagle Joge na excuse me haina chongsilai ta Guli na Thaba haina kau Joge na aikhoi sarna kainomta haigena manawnupi somda haiduna manawnupi adu su thorai aduga nakan amaromda mabani leptuna leiri Thaba na amuk ta Guli kai haige ta Guli maduda ta Guli na khangi yengjilai aduga hairei Thaba nang ta Guli na haiba wabu kari oini aina haiba wadu nang kari khalli yaningi natraga yaningde adu khaktani nang ta Guli gidi nakan amaromdagi Joge na madam yakhro Thaba na amuk ta Guli na su hena khanglamlani aidi hana su hamu adum hairiduni ai ta Guli da yaba ngamoi madu tabada ta Guli aduki matik shawbada loikre ta Guli na amuk hairei adudi nang ta Guli gi maching su nang na khangu laikai sida radio ahan ba paibase aini ta Guli na makha ta na hairei phare nupi angang da ikhut thade ason mami da khut tharoi ngasigi khanbagi matam pige mathang thengnabada singba pakhum pami maduda Thabana ta Guli matung manaw khanbagi matam piranu ai ngasina roiba oirase madu tabada ta Guli khanging yengjilai nakan amromdagi Joge na sar hatu asirase ta Guli na khame Joge na sakyam kae ta Guli na muk yamna sauna hairei Thaba nang se aina sengni ichamcham na haibasi nang yaningdre natra nang ta Guli se kanano haibasi nang khangdra malene Thaba na laikai amata ta laiminabani na laikai gi nasanne adum khanbiu ai chatle haiduna manaw nupi gi makhut adu singduna chatkirame madu ubata ta Guli aduki matik shawbadu loikre yam kanna sawduna lairingai gi tanja aduda Joge changsilai aduga hairei yadarbo sar madu tabada ta Guli na haiduna kanna lawsilai masidagi sinna simam sinkhre mathangi sinda amuk ta Guli amadi Joge yungawraga phamduna leibadu ulai ta Guli yungawrup tawna Joge na hausar nasia Thaba se aina hairakli phanadi kuire mana Guli aibu kya nungsiba mandene Joge na mande sar tanja aduda hodong amasuna kan amromdagi kanna khonggalaklambe maduda ta Guli na hodong oira malene chatlo hay aduna kanna lawkhalli Joge na amuk aidi mana mandri du kaiginu khangi sar ta Guli na amuk phanayamadi kuire Joge nang ta Guli na nasia Thaba da hairakli Joge na kuire ta Guli na magi thamoi sida ipam pamdabagum leibasida Joge na pamde sar pamde aidi pamdabagi maram su khangi sar ta Guli na kai maram leibagino nangna nahana hairagati aisu tawgena Joge na hairage sar nasaktu thiba madu tabada ta Guli aduki matik shawning badu loikre mahakna khallubana kari maram leibanu na khallubani aduga mahakna haidoruk libadu tabada shawning badu loikre
yamna sauna Juge haina kana laukhlai madu tabada Juge khangi ta Guli na laikai sida radio khwaidagi tangma paiba masak khwaidagi phajaba nupa se nang ta Guli ni Juge na phajai ta Guli na mathang amuk haini yadraba nang ta Guli kanano khangange Juge karim haidabi chapting na phamduna leiri ta Guli na lao chasilao numidang weram gi pek khara pairusi asumna mabani so hawgatuna chatkre mathangi sinni ta Guli amadi thaba unaduna leirammi thaba na hairi ta Guli nangna ise yam phattana khalammani ta Guli na phattana khanbagi wana teda thaba na ai nangna haiba wado yarage madu tabada ta Guli khangengeng jalei asembero thaba na ado ta Guli na thaba na ado aini ado ise ta Guli na thaba na nanga hana wafam khara yanaraba matungda ai yaba pami ta Guli na karamba wafam thaba na nangna nongan madagi numit taba phau radio ama kollaga koche chatpado mado ai yam pamde madu tabada ta Guli ikairap tawi thaba na makhata na herei aduga nangna numidang weram khudingi yu ngawrga koche chatpado adusu ai pamde nang aiga nungsina se hairadi adugi thabak singdo amta tawranu ta Guli na nangna bu yaradi thaduaga loire keno thaba na amuk ngausanaraga koche chatlaga leigidagi sarupudi yumda ima ipagi mateng pangbiyu ahan aniduna wana hotna jabado khara khangbiyu thabana hairagiba wasing adu tabada ta Guli ikai badalu ikre thabana makhata na hairi nungsinare haidana aingonda toina unasi toina thoro haibadu so haibirakanu phare adudi aisu sangragi ta Guli na hoi thabana adu ta Guli na hayo aina haiba yadradi nangna haibasu ayaroi ko ta Guli na hoi asumna hairamlaba matung thabasu chatkre ta Guli su aduki matik harau baduloi khre ta Guli harau mandana kochong duna leirammi yes haiduna nok tuna sien khirammi mathangi sinda Juge ulai Juge na churupti yaudana makhet aduna churup chambagi mawang tawduna leirammi tanja aduda ta Guli sulai Juge na sar churupura abo churup yamna thakningbagi mawangda makhet adu tek tawduna lei ta Guli na Juge ai churup thaktre Juge na kaigi ta Guli na maram lei Juge na kaino sar ta Guli na thabana na hantagi aingonda yadabado ngasidi yare haiduna noktuna lei Juge na iche thabana ta Guli na hoi Juge na adudi nungaire sar hore nungdangdi kainom nga khollaga bat an kakthatlasi sar ta Guli na adugumba amte yadi Juge na kaigi ta Guli na amuk nase thabaga ibani yanabagi matung ina nungsinari ni Juge na yamna ngakna ha kayana di basar ta Guli na mana haiba ine yaba aina haiba mana yaba Juge na kai hairi ino sar ta Guli na mana hairi yu thakpa khotpa churup thakpa sumaina hapo hanai churaga dress setaga leitaba luna na imai pagi mateng pango hairi ta Guli na hairakliba mayam singadu ta bada Juge haidan adum lei ta Guli na makhata na hairi nasidagi yu thakpa to churup thakpa to nisapu salu ina thadu aduga imai pagi mateng pangaga leirani ta Guli na hairakliba mayam singadu ta bada Juge ngakpada loikhre ta Guli na amuk su Juge da hairi nangsu ngasidagi gyan taru Juge ai changage aina chatkhirammi Juge na matumta lauduna leihowi sar aidi kanana thaktaruba adudi Juge nang ngangthorakpa asi yengliba ikhoida nokningba haibadu ohelli mathangi sinni ta Guli amadi thaba unaduna leirammi ta Guli sungasidi dress nana setuna masa nana lai madu ubada thaba aduki matik harawi thaba na herei adumaina nasana wudu taruda nana leiradi phaidana nasakatu yam phaja thoe madu tabada ta Guli aduki matik harau badloikhre ta Guli na mu herei khangde da thaba imana suyumda manga chamana rena yamna hai thaba na amuk ta Guli nangna sumaina torokane hebase aidi mangdabu mangludi ta Guli su aduki matik harau ramme masinda murumurum soli khangde da thaba haifam ka khangde da thaba na ado ta Guli na aw thaba na thabukana suraga senyam tungchaluko ta Guli na ai thabukana suba horobane hoji aiga hana pulamba Juge khoido ai hoji kanam pundre mangkhoina yu thaksi la wairsu ai thaktre ai loina lepabane thaba na adumaina gyan tawko hayang waifo ta Guli na hoi thaba na makhata rai paisa kanna talaga paisa mayam tungshelaga yumga sadana makhan gi gari ka leiba ngamnaba kanna hotnako maduda ta Guli na hoi ai ngami khai hotnage thaba na phare ai imana marupki paisa amta khomgalo na hai ai amta khomuki ko ta Guli na hoi phare thaba na ai chaluki ko ta Guli na ai lehorage ko thaba su hairamduna chatkhre ta Guli su aduki matik haraurami thaba na chatkiba adubung hak yengnamlaba matung mahak su adumak chatkirami mathanggi sinda ta Guli thabak suduna leiba adu ikhoidu uhalai ta Guli hojikti gyan taraduna
ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯥꯒꯨꯂꯤꯅ ꯊꯕꯛ ꯃꯊꯪ ꯁꯨꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯇꯥꯒꯨꯂꯤ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯨꯕ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯕꯗ ꯂꯣꯏꯔꯦ humangsing adu taithoktuna nakal amarom de yengthorpa matamdadi mahakna luna khanjariba adukki matik nungsijariba thaba adu nupa amagi gari da tongduna lakba adu uramme madu ubada taguli adukki matik nungairamde thabana gari tongduna chatkhiba adubu nungaitana yengduna leiri asumna nungaitana leiramlaba matungda camera angle adu mahaki mamai manakta naksilai aduga makut adu haithartuna camera angle adu chathorpa matamdadi hanagi phibam adu da leiramle nakanda jogi sulyaptuna leiri jogiyana taguli gi machinda churup ama hapchilai aduga maikhetubagi saktam asi utlaga film asi matang asi da loisin khirammi film asi gi makhata ba part puthorakani haiduna production team gi maikai dagi khangalakba lai khrabani hojik phogi oinadi makhata ba part puthorakpa laitri makhata ba part adu hek puthorakpaga release torukpaga channel simakta da explanation putuna lakchage ngasigi aigi explanation asi kamdaubugi habadu comment section da thambiram ngasigi oinadi video asi matang asi da loisin jarage aikhoi gi channel asi subscribe to bu su kau biram ganu